नुमित तरा मंगानिगी मनुंगदा लेंगांगना कुकी जो एमएलए तरागी मथक्ता एक्शन लौखत्रबदी मशा मथंता सिजरगनी हाइना फोंगदोखिबा ट्रांसजेंडर एक्टिविस्ट मालेम थोंगाम kasi nongalamdai pung mari rom tabada masagi yumdage Poronpar police station gi team amana phakre hairi Maraksida transgender activist Malem Thongam ngasi nongalamdai Poronpar police station gi team amana phajin ki badugi mayukta miyam hawraktuna chief minister unana bagi damak babuparada leiba CM secretariat tamna thomjilakre Kongjang loi sing aduna singsamai hall ground dagi Malem Thongam pharaga irang asigi waroisin purakpa ngamloi Kuki jo MLA tara fam lawtho o haiba kholau kaya lauduna lakpada ya school gi walpam mapa yaurakpada security personnel singna thalaga thamki Kongjang loi sing aduga security personnel singa wari sanaraba matungda yanaba purakpadagi Kongjang loi sing adugi manungdagi myoi mari khangalaga JFNS ta unana bagi damak thajin ki hairi Kongjang aduga mari lainana transgender activist Malem Thongam ki apopina hai lamdam asigi damak Malem Thongam na changsiliba Kongjang asi mathanda tabagi fibam amma lagliba sinungaite Malem Thongam na lamdam asi kanabagi changsiliba Kongjang asida lamdam asigi miyam punna sagatminasi mahangna lengakta taliba demand singa si phangnaba honabada miyam punna saru yaminasi haina mahangna miyam da appeal tawki Kongjang aduda saru yakibe naha amana phongdorakpada Malem Thongam pharaga irang asigi waroisin purakpa ngamloi atubada Malem Thongam thadorakpaga loinana mahangna lengakta taliba demand sing thabak to onthokpiyo haina phongdorakki Adu kantok birodo ka bari sai bao ki samina yai da yaro sai di kali ma se ya ara tali da bi du bo hoi yao noi sa ru yao ni ba de ba do ara noi amo sta di kam do ai malem di mamani mama mawoina jana taliba dabi ese mayam jangdana tanminna chi haiba wahaya chi haijeri mayam puna mak thongminna ro chemgi mafamda apamba pot hairu chi hangu chi jana taliba dabi se mayam phangminna chi haiba wa phamji haijeri aina hemo ga thadau suro ba last ko solution bangam de sukure ba last kari gi damak tanu solution bangam kuki emele tara na phong na moi gi lep khre ba kuki damak tadi akoi gi lehori ba emele ga sinati kari gi damak tanu hasi paw lep ti tri no ba moi gi de phone ma teng pangam ka kari gi bitai gi de phone ma teng pang bangam tri bana wasi malem na janjal bu khonjan ja akoi gi di sawat ki gane makha tar ma janjal ba thabak khong ta akoi gi makai da gi lepale tan ma ku sawatani sabo pam tu soe kada ko gi soe aku ngasi no ma gi di sil now iri I mari sum jiba hanjal heba ngasi bo ado sakana tu minna ngasi bo kenda tawra lai ba ta nam penja de ado na matu tarak pada su akoi di malem Thongam na taro pa ko di makta ko na sawatani